Alhamdulillahi Rabbil Alamin. Tayangpan punamaki baku haina surah Fatihada. Hairiba wahum masigi matangda tafsirda habide masigi santokpada sunala madudi tayangpan haiba ase amatani aduga tayangpan basing natraga tayangpan makhan mathen asigumba tayangpan ba asigi manungda tayangpan haina khaidokte tayungsong makom basida tayangpan ba haina lakpagi mahuta tayangpan basing tayangpan ba punamaki haina laki masigi artha karido masigi tafsirda asunala madudi mioiba jin atopwa habide jibasing thawai panbasing makoi gi marakta khenaba tayungpan amamam habide tayungpan chi maktada makoina lamsinba khanthaba hingba madugi thaki matungina makoi jihan makoi wakhal makoi pokninggi matungina tayungpan bagi makoi limitation mapi hariba limitation ase jibasing marakta khenaba makoi ningtambagi thaki matungina khenai Hairiba tayangpan baga khenariba se masi tongan ba jibasing oibagi khak natana aikoina khantaningai oiribadi aikoigi mioibasing asigi maraktasu mi amaga gi marakta magi jihanta natana mahana khandaba ngambagi amsung lamsinba ngambagi mangai kadai phawba kariga soknaraga hingba ngambagi haibagi hisab aduda mi khuding makisu tongan batang palamani haina lawbi kasengti mi amamgi masagi dunya matang palama leije masiba alame sadir haibda pik patang pan haina khangai du apunba asukpa tang panasina alam kabir asobang tang pan haina khangai hairiba khanthaningai oibati Coba asup patang pan ba asida ai kita pan asike ya coba ge ke ne saruk ai hak na ya bage saruk ya bang nam bage haiba asin aduna ai khoina saruk ya bang nam bage tha tugi matung ina ai khoi jehen ai khoi wakhal ai khoi pokning ai khoi thamot masi pangal na lam sin ba consciousness ki pangal na lam sin ba subconsciousness na aku oi ba pulam asigi makhapon mi amamong gi tangban amamong jeriba se mase kari gi makhapon bagi haibabo mahaki pokning gi pangal gi makhapoli thamoi gi pangal gi makhapoli mahaki rohaniyat ki mating gi natraga matik ki makhapoli aduna tasengbati aikhoi gi misin gi marakta aikhoi mit asi panglabasu aikhoina obagi thak ase aikhoi pokning lamsinba ngambagi thamoi lamsinba ngambagi thak adugi makhapon tasengbati khoi akoibada kaya da phajathraba mulyang thraba mapo mahake kusen mahoksagi oibasi numidang wairamgi aigi ingongi pukhri gi mapandagi uba numidang wairamgi nongchuk thangba atiyagi phajaba ase mi kayam rambadagi mi kayam na uraga masigi ata halambadagi mi kayam masigi mamanle bongbadagi ngasi numidang wairamase chatkhagani haukhagani haibadi mikup khara minute kharagi matungdadi punamak uribase amambana parga khan kharagani tasengbadi numit ki mangalna asmanda namadol thakta leiriba lesinsin asida yerakpa matamda numit ki tongan masusingna mahaki din sinnabagi fajaba semlakpani leisingi pomai hangdorpada aduna numit mahaki mangal amasa asmanda leiriba aikoi namadol thakta leiriba leisinsin nong-sing madudi yaiba matamda thoirakliba fajabase kayaba angakpa kalaga posak tasengna mioiba amagi haising mali yektar puthoknabadi wah haigani fajakrida mahaki kalpanase mahaki pokning gi lamsinbase talent se magi kibase ingusung Allah Ta'ala na mahuksa pagkati asida pibiriba tongan mabikop singna tongan ba sakpam din fajabagi kala sing asiti kanala sa thaba ngambage amasung masigi mamal kanal ngambage tasengbadi aikoiga koibada mapuma ang fajabagi mapan na itaba fikal sing fajabagi sakpam sing bikop khudingi hong ng upili tangai fadribadi aikoigi khanba ngambage oba ngambage amasung maduga hakthengnaba ngambage pangal itik adu khaktani masigidamukta aikoiga koiba thauksajaba ase phangnabagidamukta aikoigi ahanbada aikoigi nungda thausajaba isani sabu thausajaba mutchang ai pokningbu thamoi biengsinba amasung hairiba pokning amasung thamoi asina ai akoiba khangma ngambagi pangal aikoina semjaba
ꯃꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯐꯖꯕꯒꯤ ꯄꯨꯄꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ, ꯎꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯎꯕ ꯃꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯑꯔꯊꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒ ꯇꯤꯟꯅꯔꯒ, ꯇꯣꯠꯅꯔꯒ, ꯁꯝꯅꯔꯒ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯃꯄꯥꯟ ꯅꯥꯏꯗꯕ ꯐꯖꯕ ꯂꯩꯕꯒꯨꯝ ꯃꯄꯥꯟ ꯅꯥꯏꯗꯕ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯄꯥꯟ ꯅꯥꯏꯗꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯕꯁꯤꯡꯒꯤ ꯃꯐꯝꯗꯅꯤ꯫ ꯐꯖꯕꯕꯨ ꯎꯕ ꯉꯝꯕ, ꯃꯆꯨꯗ ꯄꯦꯟꯕ, ꯑꯃꯁꯨꯡ ꯃꯗꯨꯒ ꯂꯣꯏꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯕ, ꯃꯍꯧꯁꯥꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯉꯝꯕ, ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯃꯣꯏꯗ ꯃꯄꯥꯟ ꯅꯥꯏꯗꯕ ꯅꯨꯡꯉꯥꯏꯕꯒꯤ, ꯑꯄꯦꯟꯕꯒꯤ ꯏꯐꯨꯠ ꯑꯗꯨ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯤꯡꯕ ꯍꯩꯕ ꯑꯃ ꯆꯪꯏ, ꯍꯤꯡꯂꯤ ꯈꯪꯅ ꯍꯤꯡꯕ ꯑꯃ ꯆꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯥꯁꯣꯔ ꯑꯃꯃꯝꯒꯤ ꯃꯃꯜ ꯂꯦꯞꯄ ꯆꯪꯏ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯥꯁꯣꯔ, ꯑꯊꯨꯝꯕ ꯅꯤꯡꯁꯥꯁꯣꯔ, ꯑꯍꯤꯡꯕ ꯅꯤꯡꯁꯥꯁꯣꯔ ꯑꯣꯏꯕ ꯆꯪꯏ꯫ ꯑꯗꯨꯒꯨꯝꯕ ꯑꯍꯤꯡꯕ ꯅꯤꯡꯁꯥꯁꯣꯔ, ꯑꯗꯨꯒ ꯑꯊꯨꯝꯕ ꯋꯥꯈꯜ, ꯑꯊꯨꯝꯕ ꯊꯃꯣꯏꯒꯤ ꯃꯗꯨ ꯐꯪꯂꯕ ꯈꯛꯇꯗ ꯄꯨꯟꯁꯤꯒꯤ ꯐꯖꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯥꯒꯣꯟꯅꯖꯕ ꯑꯃꯁꯨꯡ ꯍꯛꯊꯦꯡꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯁꯤꯡ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯪꯕ, ꯃꯍꯥꯛꯉꯣꯟꯗ ꯊꯥꯖꯕ, ꯃꯍꯥꯛꯀ ꯌꯥꯅꯖꯕ, ꯃꯍꯥꯛꯀ ꯅꯛꯅꯖꯕ ꯑꯗꯨ ꯈꯛꯇꯅ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯏꯄꯥꯛꯇ, ꯃꯍꯧꯁꯥꯒꯤ ꯁꯥꯒꯣꯟꯅꯨꯡꯗ ꯃꯄꯨ ꯃꯍꯥꯛꯅ ꯄꯤꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯄꯤꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕꯗꯣ ꯏꯁꯥꯅ ꯍꯛꯊꯦꯡꯅꯖꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯒꯤ ꯏꯇꯤꯛꯀꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯖꯕꯅꯤ꯫ ꯏꯇꯤꯛ ꯑꯗꯣ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨꯡ ꯎꯄꯥꯏ ꯑꯃꯁꯨꯡ ꯃꯔꯨꯗꯤ ꯃꯄꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥ ꯑꯁꯦ ꯃꯁꯤꯒꯤ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ, ꯑꯃꯗꯤ ꯃꯁꯤꯒꯤ ꯀꯥꯅꯨꯟ, ꯅꯤꯌꯝ ꯅꯤꯇꯤ, ꯑꯃꯗꯤ ꯃꯁꯤꯒꯤ ꯆꯠꯊꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯔꯨꯒꯤ ꯃꯔꯨ ꯑꯗꯨꯗꯒꯤꯅꯤ꯫